अहानबदा मरोइबा पाउसिंग पिजरे Mahairoi Kurimak Mapung Fana, Mahing Masing Tamhan Bahaibasi, Lengak Asigi, Ajetpa Philip Nihaina, Stem Bilena Fondo Grave. GOC Spare Corps, GOC 57 Mountain Division, Amasung, IGR Southna, Governor Amasung, CM Unaduna, State Ki Security Ki Fibam Review Tau Grave. Ngasidagi anauba flight service ahom Birdi Kendrazit International Airport ta Manipur ki Chief Minister Nongthamam Birena launch tawkhre. February 12 da pangthokadaba amukoge kunthranithoi suba Foundation Day ge mangoinana lemna mit layengba amade spectacle sing yan thokre. Amadi 21st century ke khwaidagi maru oibase sanalupa nate naha singbu sembiba amadi achumba maikai ta puba ngamba aduni former BCDMU Kurumjari Mami TV na sandok chaba Manipuri Prime Time News meeting tabiram ne singbo taram nokjari hauzik miyam da pau sandok na pijare State asigi mahairoi kudimak amata chithadana mapung fana mai masing tamhan bahaibase lengak asigi ajetpa Philip ni haina Chief Minister Nongthamam Birena Fongdokre Wafam masi Chief Minister gi Lairik Heminasi program gi makhada pangthokpa tha taru ki oiba remedial coaching initiative ka mari lenena social media da thagalakpa post amada Chief Minister na Fongdokhibane Mahakna makha taraduna Imphal gi TG Higher Secondary School da pangthokiba coaching asida mahairoi chani henbana saruk yare masigi manung chana school bag sing amadi stationery items sing so mahairoi sing da phanghale state asigi mahairoi khudimak mahai masingi mapangal mapung fana phangana ba loinana tunggi afaba yumbi oihongna ba state lengakna chap chana lebde asigumba coaching program asibo mai pakna ba honabada maru oiba thodang nobiriba official sing amasung oja sing baso Chief Minister na thagat pa phongdokhe Amaromda Loktak Pat ke hauzik oriba fibam amade pat asigi pak chawbagi matangda Chief Minister gi Secretary tab mifam ama pangthoktuna khanakhrei Chief Minister N Birena chair longduna pangthokiba mifam aduda Loktak Pat po yokhatnaba amade pat asigi akoibada fibam amade ising nungsit senganabagi damak hauzik paikhaliba thorang singi matangda mifam aduda kupna khanakhe Social media da thagalakpa warol amada Chief Minister na hai Loktak Patna state asigi semitlon culture amade akoibagi ising nungsit ke khal ngaktuna thambada chawna thodang lori haike pat asibo yokhanaba aikoi puna honaminaba tangai phade haina so Chief Minister na makhata ke Manipur ki oina nauna governor oina Thaupuriba Ajay Kumar Bala Manipur da tholiba irang asiga mari lenena security force singna law and order ngakna bala khalakliba thabak thoram singa mari lenena security force ki makok thongba singa unaduna review tawbugi saruk ama oina ngarang Raj Bhavan Imphal Eastern Command ki General Officer Commanding in Charge Lieutenant General Ramchandra Tiwari galoinena General Officer Commanding GOC Spare Corps Lieutenant General Avijit S. Pendrakar, GOC 57 Mountain Division ke Major General SS Kartikeya amadi IGR South ke Major General Rajrup Singha Governor Ajay Kumar Balago unakhrei Raj Bhavan Imphal da unakhiba aduda security force singe luchinba singna Manipur da hauzik oriba security ke fibam amade Central Security Force singna irang thokliba Manipur state asida law and order ngakpada lawriba thodang sing amade security development strategy ki matangda paudam khibaga loinana India gi awang nongpok thangba state singe security ki fibam gi matangda so khanaki haina Raj Bhavan dagi thokpa chirol amana hare loinana matung tarakpada hariba army ki luchingba sing aduna Chief Minister Nongthamam Birenga Chief Minister Secretary ta unaduna wafam kaya gi matangda khanaki hare Hairiba aduda Manipur gi tongan behiram gi matangda yauna security gi mapangal kan khadanba security personnel singi marakta coordination lainana ba amade miyam gi yaifanaba gi matangda khanaki haina Chief Minister gi X account da phongdoragle
Manipur gi miyamna nongthaki lambida chathok chasin tawbada hena khudong chahananaba anova flight service ahom ngasi BEBITA Kendrojit International Airport ta Manipur gi Chief Minister Nongthamam Biren Singna launch tawkhre ngasi dagi haukiba flight service ahom aduda Imphal Guwahati Imphal morning Imphal Kolkata Imphal evening amasung Imphal Dimapur Imphal ni haide hairiba flight ahom asi Viability Gap Funding Scheme gi makhada Alliance Air na operate tawgani aduga state government na funding tawgani hare hairiba nongthaki lambi ahum asigi baradi yamnabada lupa lising mangani hare February ki tang 12 da pangthokadaba All Manipur United Clubs Organization amuko gi 32 suba Foundation Day gi mangoinana amuko na Yaima Eye Hospital khagem pale pankha hoidrom laikai amade tongan ba local club mara paibi singa khusumnaraga Manipur gi mafam kayada free eye cam cum distribution of spectacles lem na mit layeng ba lem na hidak amade anok yanthokpagi thorop makha jethare Ngarang Imphal West District ki Wangoi SA Samurau Kaithel da Energetic Youth Development Organization EYDO Samurau Kaithel amade Samurau Kaithel Mera Lupka Khusamnaraga Anirak Subo oina Free Eye Cam cum Distribution of Spectacles ki program pangthokre Thoram maduda amuko gi President Fairozam Nandoluwang Vice President Thambau Secretary Finance Momocha Takhelambam Assistant Organization Secretary Lukama Chasam amade Executive Member Maibam Premjit Elias Thabi Sarugyake Thoram maduga mari lenena amuko gi President Fairozam Nandoluwang no phongdokhibada amuko gi Foundation Day gi mangoinena miyam gi oiba mathang pangthok chakhibane Free Eye Cam su makhatana Manipur gi tongan ba mafam singda pangthoktuna lemna anok yenthokkhigane lemna mitlayeng basida ngawdong leiba yarum labade makhoi gi operation tawbada amuko amade Yaima Eye Hospital na pangba yaba mateng su pangani hare aikhoi gi miyamna chang naina mit check tawba amade layeng thokpagi hainabi asi khara wana leire maram maduna Manipur da mit sokpagi chang yamna hengalakde maru oina chahi yamsilaklaba halsingna chahi gi matung ina mit soksilabasu mit check tawduna layeng bagi chang yamna nemde ahal singi imung manunggi macha masu singnasu makhoi gi ahal singbo mit layeng thokpagi hainabi ase irei leitre aikhoina free eye cam mathang pangthorakpada mit sokpa mi gi masingi chang ase asuk yamna soklamba thengnare mit udrabadi aduki matik khudong chade mit nai khoi gi thawaine mit phatrabadi hakchang pharoi hakchang phatrabadi pukning wakhal pharoi khudong thiba kaya su mayoknagani haike Ruda Academy Thawal Linkhatuna Mahairoi Khunaibo Achumba Lambida Punana Bahonarapa Chahe Kuntarek Mapung Farak Pagalonena CVC Delhi da affiliate Tauriba School Asige Kuntarek Suba Foundation Day Ngase Thawal Wang Matabada Leba Ruda Academy ki campus ta pangthokre Thoram maduda Dam University ki former Vice Chancellor Dr. N. Ras Mohan Singh Manipur University of Culture ki librarian Dr. T.S. Khomdon Singh NCC Group HQ Imphal ki Deputy Group Commander Colonel Anil Kumar amade Taramari Shuba Manipur Battalion NCC Imphal ki Administration Officer Major B. Raj Kumar na athoiba mithunglen singoina saruk yake Thoram gi saruk ama oina athoiba mithunglen singna School asigi Annual Bulletin listing ni kun manga phongke Hendok Thaidok laba Mahairoi Singh amadi Oza Singda mana masing su khudol piduna pungning thogat pagalonena Mahairoi ki cultural activity kya su utke Athoiba mithunglen ki warol piraduna Dr. N. Ras Mohan Hai School asina chatliba chahe lisingani kun manga academic session sida college ki thakta onkhatuna Mahairoi kyabo arts subject ta graduate tambage khudong chaba piragani haibase apenba poe Punsida mai pakwa amadi matik chabam yoi ama oige khalabade Mahairoi singna dedication amagalonena honagadabane 21st century ge khwaidagi maru oiba ase sana lupa mani mukta nate naha singbu sembi ba amadi achumba mai kaida puba ngamba aduni haina phongdokhe
Primary Center PIC Wangulam Laifamge Dr. Awatpa Thabiraktana Lairingai Cherak Asida Health Minister Amadi Marilena Singda Haizaduna Lairingai Marak PIC Asidagi Handakta Dr. Amma transfer Tokibagi Mayokta Ngasidagi Lamdam Adugi Miyamna Hospital Get Launch Sinduna Kongsang Sinkre Kaksing District ki Sugunu SG Manungda Laiba PIC SG Hospital Management Committee Maru Eba Thaupuba Sing Yauna Ngasi Hospital SG Akoibada Lairiba Miyam Amade Kumbi SG Wangu Ahaluptagi Maira Paibi Sing Yauna Hospital Asida Pangthokiba Mifam Amada Hospital Management Committee ki TIs Damena Hai PIC Asida Laifam Thokpa Doctor Amade Staff Nurses ki Awat Palaitana Haukiba chahi tara muki mamangdagi pung kun mari chupna hauzik lairiba Dr. Khara asina mathau tawduna lakhibane adubo tha asigi tara mathoidagi Dr. Watpana miyamda ana layingbagi thabakta pung kun marigi facility piba lepkhre Dr. Amadi staff Khara asina irang asina maram oiduna changjafam lawduna lairiba wangugi tongan ba mafam mapandagi relief camp da chayol amada anirak thokna layengba Health check-up to bayauna hidak langthakna chingbasing pibagi thabaksu pangthoktuna lairibane PIC asida Dr. Amadi staff nurses watpasing asina kayarak hana marilainabasingda hajarabasu tabiraktrabanina miyam galoinana awatpa Dr. Amadi staff tharak trifauba hospital get lonsin bagi khongthang asi lawrakpani haina phongdokhe अखोगी हॉस्पिटल असिदा डॉक्टर महु ट्रांसफर थाग्रगा महु अमा थंबिरमदबा मफम से असुम हांगलंबा असिगुंबा मफम हांगलंबा से अखोना नहान तांग तरुक्ता मिनिस्टर उनबा चले मिनिस्टर मसामक्ति उनबा फंगक्त्रे एमएलए गी खुथांगदगी मिनिस्टर गा अखोगा पाव फाउनजबदा खुदक्ता अरेंजमेंट तौरनबा होटनजगे हायरगा ngasi फावबा तुमिन लेसिंखिबगी मायुक्तनि ngasi इमा इबेन सिंगा चंगसिनजरिबा खोंजंग asi aduna मिनिस्टर सु तुमिन लेसिं खरे सेमोदा अखोना डॉक्टर अमा खतंग अरेंजमेंट तौबिउ हाबसु सेमोसु उपाय लेते हारे अदु अरगदी Dr. Watna Ladiba Mapamsida arrangement of Will have Sudadraba, Minister Dr. Tar Uhabatu Dr. Tabiratraba, Adu Ragadi Hospital, Dr. Watna Labagi Matau Canada, Haidunanga Sidagi Hona, Hospital as Tingelani, Akogi Hospital Asida, Dr. Mixed Martial Arts Authority of Manipuri Sinduna annual body meeting cum reception program ama pangthokre Uripok Yambam Laikai the Pangthokiba reception program aduda Aztec Fight Studio gi fighter singge pokning thogat poina Association asigi President Chingabam Okendro Maitei Secretary General Salam Nemba Maitei Special invitation oina Ningthem Korimayum Sana Henba Maitei amadi Nilban Kumana Sarugyake Mifam masiga mari lenena Association asidagi thokiba Sanaroi Singbo pokning thogat poina Track Shoot Bottle Sector Certificate amadi MMA gi official member singdasu yenthoke Mifam aduda handaki chatkiba khongsat ka mari lenena Mixed Martial Arts ke bambamda wafam kya su phongdoke
제주도에 मंदी अदुम चलावने मौन जो bisa साथा मतलब कना मंदा ये मैसेज रिप्लाई अंतला अदु आई चैनल अब नोंगपोक थंगबा नागालैंड गे डिस्ट्रिक्ट तरुक पुनसिंदुना फ्रंटियर नागालैंड टेरिटरी FNT सेमनबगे सेंटर नागालैंड अमसोंग गवर्नमेंट अमसोंग ईस्टर्न नागालैंड पीपल्स ऑर्गेनाइजेशन ENPO गी मिहुत सिंगदा मखा ताबा ट्राइपार्टाइट टॉक नागालैंड गे चमोल केडिमिया डिस्ट्रिक्ट ngasi chathakre officials oiba pauna hai ENPO na नागालैंड गे नोंगपोक थंगबदा लेरिबा डिस्ट्रिक्ट तरुक पुनसिंदुना तोखाइबा स्टेट FNT डिमांड तौदुना लाखिबा सिगा मरी लेनेना चथरखिबा ट्राइपार्टाइट टॉकता ENPO की डिमांड असी अयाबा पीखरबा मतुंग सेंट्रल गवर्नमेंट हौजिकी ओइना थोखिबा स्टेट अपिगने तौखिबा स्टेट सिंग असिगी ओइबा टेक्निकल प्रॉब्लम सिंग लेबा मरमदा मतम खरगी ओइना ENPO ना तालिबा स्टेट असिगी महुत्ता ऑटोनॉमी की लेवल दा लैननबा ममांगी वारी सानबदा खंगनखिबा लेखरबने ngasi tripartite talk aduda AK Misrana Central Government ge mihut sinduna sarugya ke panbayai ENPO na lisingani tarada tribe nipana khundaba chang kwanyak form tikher sangtam yimkhyung khimainung amasung sema singna namna khundariba Nagaland ge nongpok thangba district sing Khifyari Longlei Mon Noklak Samator amasung Tunsang district sing asida Nagaland na lising amaga chamapan humfu humdoida statehood hek fangbadagi hauduna Nagaland government na matam sangna chakhot khongthangi lamda mirai biduna thamnakhiba amade lambi thong communication sing matik chana thambidabadagi hairiba district taruk ase khwaidagi sothaba district ohenduna thamnakhi haina ENPO na maran siraduna lakhe ENPO na makhoigi demand asiga mari lenena Lok Sabha amasung local bodies singe election fawba boycott tawduna lakhibane Ningsing bayai Nagaland cabinet na mamang chahigi October 13 da ENPO gi tokhaiba state FNT pibagi ayaba pikhiba leikre Hauzik paugi marak thana aten break amatang logzari Hauzik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adom gi ichainau singsu mathau tarabadi lingsinbirau adom gi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlikre Admission open Kansipurda Laiba IPS Imphal Public Higher Secondary School ki academic session 2025 ki registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipurda laiba IPS da ming chanbiyu amadi aphaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu break ki matung taram nokjari hauzik makhadaba pausing bizare National TB Eliminating Program gi makhada numit chama chupna chatharakba campaign gi saruk ama oina ngase Thawal district ki manungda laiba TB patient ni phoni thoida nutritional support oina chana thangnaba machi oiba chinjak sing yen thokre District Administration Thawal amasung National TB Eliminating Program Thawal unit na sinduna Thawal DC gi conference hall da pangthokiba thoram maduda saruk yaraduna Deputy Commissioner Thawal Ahanthem Subas na hai ngase yenthokliba chana thangnaba polam sing ase Niksha Mitra Poshan Yojana gi makhada pizabane TB na naraba miyoi sing ase hidak khakta pizabanatana makhoina hidak charingai matam tha taruk asida makhoi gi darkar oiba machi oiba chinjak support tawbane masi maru aina pukchel chawba Niksha Mitra singna mateng pangbe
ngase yenthokliba nutritional food sing ase Thobal district ki jila parisad amasung gram panchayat singe chairperson amasung member singna neksha mitra obiduna mateng pangbibane masigi damak jila parisad amasung gram panchayat singe chairperson amasung member singbuso district administration ki maikai thagat pafongto I haike ngasige thoramadu da district jila parisad ki chairperson KH Soba Charangpa jila parisad member Sograkpang Japan Molot Lairong Thel Ningel Gram Panchayat ki chairperson Salam Kumar Wangbal GP ki chairperson N Somendro District TV officer Dr. Samin District TV coordinator Thongam Stefisu Sarugyake Mayang Imphal Block Congress Committee amadi Mayang Imphal Youth Congress Committee anina puthokpa anoba chahigi calendar lising ani kun manga ngase Mayang Imphal da laiba hanagi minister TS ngapigani Dr. KS Ratan Kumar Singh gi yumda phongdokre calendar phongbagi thoram aduda hanagi minister KS Ratan Kumar Singh Mayang Imphal Block Congress Committee gi president Thoksom Rajmohan Singh Mayang Imphal Youth Congress Committee ki President Haisnam Mikhel Maitei amadi Atai Congress worker Kyana Saruyake lambi gi khudong thibasing hantananaba amadi accident thoktuna miyoi kya gi punsi mangba hantananaba pandamda tha asigi amadege kuntrama thoifauba leibak sinba thungna pangthokliba kuntra taruk suba National Road Safety Month lisingani kunmanga Bisnupur district ki oinasu lambi gi khudong thiba yaudana wakhal taminanaba mapau puba bike amadi car rally district asigi Deputy Commissioner Laurembam Bikramna lamthaduna ngasidagi hawdokre Bisnupur District Laiba Lenga Kiloisang Singh, District Transport Office, Superintendent of Police, Chief Medical Officer, Zonal Education Officer Nakutsam Naduna, Pangthokpa Rally Adu Deputy Commissioner Bisnupurna, Bisnupur Mini Secretariat Complex Mamangdagi Lamthaki, ADM Bisnupur Tourism Opendra, DTO Bisnupur Khumujam Jimmy Amade, Atai Makok Thongba Officer Singsu Sarugyaduna, Pangthokkiba Lamthabagi Thoramda, DC Bisnupur Laurembam Bikram, IAS na Sarugyakiba, Kudimag, Road Safety ki Chena Kalon Kudimag Ngangna Chatkani Haina Wasak Minake. Rally Adugi Saruk Ama Oina, Road Safety Enforcement Drive Amaso Tidim Lambida Chatke, Thoramgi Saruk Ama Oina, Road Safety Enforcement Drive, Health Camp, School Road Safety Awareness Campaign, Quiz and Drawing Competition, Poster Campaign, Awareness on Hit and Run Motor Competition so Chaliba Thasi Loidriva Faba Chathagani Hare. DTO Bisnupur Kumujam Jimina Fondo Kebada, Miyamna Road Safety ki Chena Kangon Indrabade, Thoramase Pangthopagi, Kanabalate, Masina Maram Oraga, Lambi Kudong Tiba Toktanaba, Transport Department Piba, Chena Kangon Sing, Miyam Nang Chatpio, Numidangi Gari Tobumatamda, Accident Hantananaba, High Beam Season Abadu, Low Beam Season Abio Hainesu, Fondo Cape. Kudong tiba je kay accident thokpa da mi sihanba kholanba leiba myam je khara dasu handana ba na koina road safety je tawjabani transport na pijari ba koi gi rule and regulation traffic ki rule and regulation je follow tawbiraga mayam public na su rule and regulation je fajan follow tawraga sapi badi koi gi road safety je gi mapung phaba oigani akoina road safety je tawre haraga su mayam na road safety je fajan koi rule and regulation je apply tawbidraga di pose tawi habagi karimta kana basu leite aduduna mayam so koina ngasi hojari pose leiriba rule and regulation fazana follow tawbiu copy aduduga akoi gi accident sida akoi so mi sihaliba kholaliba mayam ji khara dasu kanba ngamnaba mayam su mateng pangbiu haina transport department haijari Imphal ki tongan mafumsingda traffic ki niyom thugaibisingi mathakta action lokhatpagi thabak chathaba hokre
Motor Vehicles Act 1988 ki makhada permissible sound level lana makhol hoba exhaust pipe sizinaramba motorbike kya fagat kre haire fagalaba exhaust pipe sing adu SP traffic ki mireng makhada roller na takhaiduna manghan khibagalonena traffic red light signal da zebra crossing nan sinduna gari khamliba sing de so zebra crossing nan sinduna niyom chumna khamna ba awareness pibagi thabak su chathaki haire Khunai ama chawkhat hanbada ningol oibisingi achobba thodang lei haina Minister Govindas Konthojamna phongdokre wafam masing asi kanglei lesa falna aikhoigi khunai lon khamina si haiduna chatharakiba loisenbagi thoromda phongdokibane haukiba lisingani kunmari December gi tang kun taruktage lisingani kunmanga January gi tang tara fawba lamdam masigi mafam kayada chatuna aikhoigi khunai lon khamina si haiduna haurakliba naha singda aikhoigi inat ki matangda khangananaba changsilakhiba ado ngasi loisenbagi thoram Jawaharlal Nehru Dance Academy da pangthokre loisenbagi thoram aduda athoiba mithungnin oina Public Works Department Youth Affairs Semade Sports Minister Govindas Konthojam Manipur Handloom and Handicraft Development Cooperative Limited ki Chairman MLA Khongban Tabam Ibomcha amade Kanglei Lesa Fal ki President Sana Mangangna saruk yakhe thoram aduga mari lenena Minister Govindas Konthojamna phongdokhibada chumna chatpa khunai ama oina ba honabada ningol singe thodang yamna chawna lei khunai amada ningol singe sakti lehanba mathau tai wakhoina sakti leiraba matam aduda khunai sing ase ingtapa mara chetpa afaba ichai su puthokpa ngamduna mangjil thana chatpa ngamba khunai ama soidana oigani haiba achetpa thajaba lei loinana aikhoigi leijariba loan ase fajana khaminaraba matungda aikhoigi ipai puna thambiramniba achoba heritage ama lei haibase puna khaminaba mathau tai ipai puna thambiramlaba chana kanglon sing aikhoina kausilakpana khunai ama mutharakpa yabagi fibamda lagle ning tamna leijaramba khwaidagi kanba furup ama lobkhiba haibase aikhoina khaminaba mathau tai haike numit ki mangal udringaida masak khangdringaida manghanba mayam ama case lakpa ningon singda chatharakpa crime mayam singa do khangaga mahaki kholao makha mahana puthoraki beti bachao beti padhao ningon sing lairik heraga gyan laiba shakti laibi ningon sing ohingadabani makhoi kanbase koi thodang ne adu da nate ngarang batang nahan khakta da koi veer nari edana Honorable Chief Minister na felicitation na mutawe Bharat pu Manipur pu ngakpada achoba daita lauraba army kaya makhoigi imung manung nion singbu makhoigi family singbu amasung adugumba army veteran mayam singsibu felicitate tawduna makhoida pungni thawatba akoigi leibak asi nakhoina tumba chaba kawraga kalakhrabani ko haibagi ningsingmagi thorumpang numit ki mangal Khetri Mayum Yaima Memorial Trust na sinduna chamaga taramapan rak suba mapok kuman thorong ka marilena ngasi Kwakaithel Moirangpurel na leba Doshuali Hall Sangabagi thoram pangthokre thoram maduda Imphal West Jilla Parishad ki Chairperson Laishram Bobo Debi athoiba mithungnen oike Manipur State Welfare Board ki former Chairperson Dr. R.K. Nayansana Devina thoram mapu amadi Jenims ki Director Dr. Laishram Devina akhanaba mithungnen oiduna saruk yakhe thoramga mari lenena Imphal West Jilla Parishad ki Chairperson Laishram Bobina phongdokhibada ngasi aikhoigi tunglamchat kari oirakani haibangamde khara amana leibaki isuna maram oiraga lan kapa chatle nakan amada khara amana nisagi ipakta nahasing ase tawduna leribane lan kapa chaliba nahasing ngasigi tungge mayon ase kadomdano haibangamde amaromda lan kapa chatabasu yade maramdi aikhoigi mafum kharada matau karamna tumina leigane makhoi karamba tunggidamak mayon chumdoriba amadi semgadoribano haibase isagi thamoida nungnangba pokliba mayam ase aikhoi miyamna health sector education sector na chingba singe pusilaga aina ngamba thabak sing amato oina pangthok minaraba atamdata
ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯃꯥꯌꯣꯟ ꯑꯃꯗ ꯄꯨꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯡ ꯃꯈꯥ ꯑꯃꯗ ꯆꯠꯃꯤꯟꯅꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯅ ꯃꯁꯤ ꯂꯧꯖꯈꯤꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯂꯧꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯕꯥꯇꯣꯟꯁꯤ ꯅꯝꯕ ꯀꯥꯟꯗꯁꯨ ꯇꯥꯃꯣ ꯏꯕꯣꯝꯆꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯅꯤ ꯍꯥꯏꯀꯣ ꯑꯗ ꯑꯩꯅ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯇꯥꯃꯣ ꯏꯕꯣꯝꯆꯥ ꯌꯥꯎꯕꯤꯔꯗꯤ ꯅꯕꯔ MLA ꯑꯃ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯌꯥꯎꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯑꯩ ꯑꯣꯏꯅ ꯂꯥꯛꯄꯤꯗ ꯌꯥꯗꯦ ꯑꯣꯖꯥ ꯔꯥꯀꯦꯁꯅ ꯑꯗꯨꯃꯛꯁꯨ ꯑꯩ ꯌꯥꯔꯒ ꯂꯥꯛꯈꯤꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯂꯨꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯑꯩꯅ ꯑꯄꯦꯟꯕ ꯑꯣꯏꯖꯕꯒꯤ ꯃꯗꯨ ꯌꯥꯝ ꯌꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤꯁꯨ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯉꯁꯤ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯕꯥꯔꯊ ꯑꯦꯅꯤꯚꯔꯁꯔꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥꯅꯁꯨ ꯕꯥꯏꯑꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯈꯣꯝꯒꯠꯂꯀꯥꯟꯗ ꯂꯣꯏꯅ ꯏꯔꯛꯈꯤꯅꯤ ꯌꯥꯝ ꯈꯧꯔꯥꯡ Manipur AIDS Control Society amadi Caesar Hospital Research Institute na punna khusamnaduna anti-retroviral therapy ART Center ama Langolda leba Caesar Hospital and Research Institute ta hangdokre. Ngasi nungthil Caesar Auditorium da ART Center ase nauna hangdokpagi thoram aduda athoiba mithungin oina Haubom Rosita IS Project Director Manipur State AIDS Control Society Dr. K.S. Palin Managing Director Caesar Hospital and Research Institute amade Dr. Marangthem Kulachandra Senior Consultant Physician Caesar Hospital na saruyake. Thoramadu mari lenena Haubom Rosita IS Project Director Manipur State AIDS Control Society na phongdokhibada Caesar Hospital na HIV/AIDS ka sagonaduna hingiba miyam singidamak nauna hangliba antiretroviral therapy ART Center sina hena khudong chaba ama piba ngamnagani haina thajai adubo housing max ki data da HIV/AIDS naraba miyoi lising tararom ART Center singda hidak lauduna chabagi report leitre makhoi sing adusu treatment taunabagidamag ART asi chathokpiyo ngasi sizada hangliba ART Center sina hanadagi leriba ART Center singda leiramba lot sing adu kharada oirabasu hanthaba ngamnagani loinana hanadagi treatment tauduna leirakaba miyoi singdasu hena khudong chaba phangba ngamnagani haike ngasigi center se inaugurate tawkhibuga mari lenena Caesar Hospital and Research Institute amade Manipur State AIDS Control Society anina mau amashu shine tawkhibuga loinana center asida nauna thau pugadaba staff singdasu achamba khudol piduna thoram adu pangthokhe masagi high burden city hamada amaba kalaga tamamna ART Center dramatoi lebase including MSc organ dramatoi pa kharabati Rin Jennings kumba lecturer Chanpoti ART Center moise high load center na masing yam haita ne fa Caesar se hangadi madigi Rin Jennings ki load su kitan su handar kadra hai su hena khalle aduga mayam dasu somda sida already treatment da leba kampu sindasu hena lodong sa ba bigale na kanse aduga loina city kanase already koi treatment guideline anoba nakoki guidelines is open update antan story pasi to da basu iri na kale anoba that regimen doti kariga to no pasida already hana private practitioners se kali ke mo matamda Manipur se ability to matamda asin se sum ali anoba kara sum room to ma da kali na pe su pinto se hana le mi se approximately pina pe conservation and to da mi tara mo pe mo pha da ba maina to su khara nadi kara treatment de an kan actively chahi ya mo ba actively sanjay ne to bongam da na new generation of city lines da su doctors kara specialists kara mo group to ma da na treatment ki guideline do pe workshop to ma su rings and maybe Caesar da su ART Center hanga ba di workshop to ma so that all NSCT activities Lakliba April ki tang 13 dagi 16 fauba Italy da pangthokadoriba Second World Championship Kwan Kido for Children and Youth of Club lisingani kunmanga gidamag Indian team sembada Kwan Kido Federation India na Manipur dagi QAM ki player taret khalakrai khalaklaba makhoi sing adudi thoksom yaifaba Khundongbam Yailen Teksam Ajit Kumar Thoksom Yohenba Ningthaujam Sinivas Singh Janam Suderlan Singh amade Wahengbam Naziline
India team gidamak khalakhraba Kwan Kido Association Manipur ge sanaroi singbo association gi maikai de gisu nungai ba phongdok jare loinana Indian team bo mai pa ko purakpo oirasunu haina yaifa phaujel pijare Kwan Kido Association Manipur gi secretary publicity master Thoksom Tarun Kumar Maitaina thadorok pachol amada yaifa mangol piragre Luangdung Sports Union Committee na sinduna January gi tang 13 dagi 23 fawba pangthokadoriba 14 Sports Meet 2025 Kangpokpi District ki Saitu Gamfajol Subdivision ki Kansoram Khulda Ukhrul 44 SC ki MLA Ramuiba IAS Retirna Chief Guest oiduna hawdokre Sports Meet asida maruk oina nupa nupi gi football volleyball amadi cultural program sing yauna pangthokane Sports Meet asige motto de unity love and sacrifice through sports haiba wakhalonda Sports Meet ase pangthokpani hare ngarang dagi hawdokpa Sports Meet aduda chief host oina BJP Manipur Pradesh ki coordinator Hills Affair ki president Lufakau Nyumai ceremony president oina former ADC chairman Tamenglong district ki Nansirai Panmai amadi guest of honor oina Pungwangbau Nizota first class contractor Rini Nyumai BDO and SDO Tamai Singsu Sarugyake Jelero Venturous Riders Club na chief guest po ikai khumnabo utpo ina Imphal Lamfeldagi Sports Meet pangtholiba mafam Konsaram Khun Fawba riding show squads tawduna lakhe Tharamgi chief guest na Ukhrul 44 SG MLA Ramuiba IS ta haikibada ngasi asumna hawalagibana ha kyana sports ta interest lakpa se yamna nungai amade maki maikaidagi pangba yaba mating su pangane ningsing bayai January gi tang 18 da cultural gi tharam da former MP candidate Dr. Alison Abonmaina chief guest oigane aduga January gi tang 19 dana Nungba 54 SC gi MLA oibatanatana Hill Area Committee Manipur gi chairman Dinganglung Gangmaina guest of honor oidana tharomase loisengane Football champion da cash prize oina lupa lakh ama runner up da lupa listing humpo loinana trophy medal su yauri loinana volleyball gi champion da cash prize oina lupa listing yangkai runner up da lupa listing kuntra ga loinana trophy medal su yauri hari Pandam Football Foundation Charangpat Maning Laikai Thobal District na sinduna Raido Club Charangpat ki playground da haukiba January gi tang 5 dagi chatharakiba first state level 9 aside Pandam Trophy under 11 and 13 boys football tournament gi ngarang sanakiba under 11 gi match singda Sangai FC Angtha Pandam FF Team A amasung Palem Panthau FC Thobal Khetri Laikai mai pakre Ngarang sanakiba Group B gi match amada Sangai FC Angtha Pandam FF Team B bu Panjil manga ahumda thoike Sangai FC Angtha gi goal sing ado team masigi jersey number 6 Samprasna match ki mari suba minute goal chankhe amasung Atai goal sing aduna team masigi jersey number 14 Mangalna minute 18 da chankhe jersey number 8 Yaifabana minute 13 da chankhe aduga jersey number 7 Mahesna minute 9 da ama chankhe Pandam FF team B gi goal sing aduna team masigi jersey number 15 Lanchen bana 15 suba minute chankhe jersey number 3 Bikasna minute 13 da loinana jersey number 9 Aruna 92 suba minute chankhe Tournament asigi ngase sanakiba Group A gi match amada Pandam FF Team A na Maira FCC Wangjingbo Panjil tara amada yamna lakchana thoike Pandam FF Team A gi goal sing ado team asigi jersey number 8 L Lanchen bana match ke ahum suba amasung Nipanda ani chankhe jersey number 5 na manga suba minute da amadi jersey number 10 Chinglena taruk suba amasung kunmapanda ani chankhe jersey number 7 Binandana minute mapan taranipan amasung kun amasung nifuda puna goal manga chankhe Maira FCC Wangjinggi amata ngairaba goal aduna team masigi jersey number 2 Tondomana ani shuba minute chankhe Group A gi ngasi sanakiba atopa match amadana
Palen Panthau FC Thobal Khetri Lekaina UMFC Mojingbo Panjil Taret Marida Thoike Palen Panthau FC Thobal Khetri Lekai ge goal sing ado team masige jersey number 24 na match ke ahum tara taret kunmathoi amasung kuntaruk ta punna Panjil manga chanke Loinana atopa goal sing aduna team masigi jersey number 11 Ninandana taret suba minata jersey number 30 Pirepana Kutrani to suba minata chanke UMFC Moisingi goal sing aduna team masigi jersey number 10 Junet na tara suba minata jersey number 8 Sohel na tarani to suba minata aduga jersey number 4 Rivas na Kutrani to amasung nifu suba minata chanke Arolbada Moroiba Pausing mo hanapizari Mahairoi Kudimag Mapung Fana Mahay Masing Tamhan Bahay Base Lengang Asigi Achet Bafirem Yahaina CMB na Fongdo Crave GOC Spare Corps GOC 57 Mountain Division Amasung IZR South na Governor Amasung CM Unaduna State Security ki Fibam Review Tau Crave Ngasidagi Anova Flight Service ahum Birti Kendrazit International Airport ta Manipur ki Chief Minister N Biren Singh na launch tawkre February 32 da pangthokadaba amuko gi 32 suba Foundation Day gi mangoinana lem na mitlayeng ba amadi spectacle sing yan thokre Amadi 21st century ge khwaidagi maru oibase sanalupa nate naha sing bu sembi ba amadi achumba maikai da puba ngamba dune former DCDMU Masigi oinadi Mami TV na sandok jaba Manipuri Prime Time News matang asli lusin jere miyambo mukana kurum jere